Ishay Nongmai Taibang Sida ngasi amuk SS Entertainment na adonggidamak uduna laksari anauba episode ama. Miyoibana pukning wakal sontaraklaba matam thawai nungairaktraba matamda nungsiba isaygi sur taduna wajaruraba wakal sontharuraba pukning ado mikup amatang oirabasu nungaibagi ipakta tawhanduna awaba nungaitabadagi lapthokhalli aduga amuksu miyoibana harauringai nungairingai mikup adudana harau nungai ipakta tawduna isay sakli. Ngasigi episode asida Indian music ta changdaba yadraba wahai wata terminology khara ekoi punna khangminasi. Bandis isay nongmai gi sur tal amadi isay mayek ahum asina punsinduna semlaba mapung pharaba isay amagi chap charaba khutchem song composition adubu bandis haina khangnai. Style isay mapum amagi ahanba tangkak natraga ahanba saruk first stanza or first paragraph adubu sthai haina khangnai. Antara isay adugi ani suba panduk saruk second stanza natraga second paragraph adubuna antara haina khangnai. Sanchari Drupad haiba liraba makhalgi saisak aduda isay mapum amagi ahum suba panduk natraga tangkak third stanza third paragraph adubu sanchari haina khangnai. Tangkak asibu Drupad nataba atopa saidadadi second antara haina su khangnai. Abhok Drupad saisakta isay amagi mari suba amadi aroiba tangkak fourth stanza final paragraph adubu abhok haina khangnai. Tangkak asi third antara natraga last antara haina su kong. Gamak isay nongmai gi ningsa swar sing punchinduna fajaba mawongda nikhanduna ataba singbu nungai hellabadi khonjel gi thawong adubu gamak haina khangnai. Alap raga ama sakpa natraga khongma matamda mangonda sisinariba sangit swar sing kaidana raga adubu hena fajaba mawong amada chokthokhanduna sandoktuna raga adubu hena fajahaliba thawong adubu alap haina khangnai. Hairiba thawong asi ekoina ani thokna yengba yai makhoi sing adudi ahanbada swar bistar supna tangi sangit swar singna tauba alap adubu swar bistar haina khangnai. Aduga amana bol alap sakliba bandis adugi isay mek aduna alap oina tauba thawongbu bol alap haina khangnai. Episode asi nong isay nongmai bu pamjaduna tamjarakliba artist sing amadi music lovers singda khara khajiktang oirabasu kanagadra khanduna semjabani. Video asida makatan khangpiningba amadi semdokhaningba leiragasu comment oina amutang tabiramlaga channel asibu muthogatbiu. Mathangi episode ta ekoi punna amuk thengasi.